Kuki Zaugi Union Territory ama Siemba Highway Lenga Sigi Apambanati MSE Administrative Restructure gi Mathau Tarabasu Kundaminari Basinga Hana Kanabasang Center Meetei Kuki Leingak Makar Kuki Zau Hill area Leramde British political Asian gi Makar Lerami Kuki Zau Arm Group Manipur Kuki Zau legislature Yawa Union Territory ama Siemba Highway Housing Lady Lenga Asigi Apambanati Administrative structure ama tawdringai mangoinana Manipur khunda minari tungan tungan ba community singa hana tana ba khana ba haibasi yamna mathau tai haina Ministry of Home Affairs MSA gi North East Advisor AK Misrana Kuki Arm Group sing the make sing na khangkri Kuki Zau Miyamgi legislature yawa Union Territory UT gi demand yumpham oiduna suspension of operations through agreement sign tawnari bu Kuki lan haurup Kuki National Organization KNO amasum United People's Front UPF ki mute sing amasum Ministry of Home Affairs MSA ani ki marakta tha sigi taruk amasum tareta nominani subna Delhi da wari sanakre mifam aduda Legislative Assembly leiba Union Territory ama semna ba amadi community asigi atai core political demands singi matang na khanaki Kuki Zau amasum MSA ani ki marakta wari sanabadura KNO amasum UPF ki makok thongba lusingba singna Kuki Zau political amasum arm leadership ki mahut sinba loinana center ki maikaida Ministry of Home Affairs ki awanung poklamdam ki in charge AK Misra namut sinduna sarugyaki Nakalani ki marakta Delhi da wari sanakiba ahanba numita sayesi ki September marida MSA Government of Manipur amasum Su Group ki marak yanakiba agreement adu implement tawnabi ki matang na kumna khanaki Kuki Zau Arm Group singi maikaidi ki Manipur ithani conflict tholakraba matungda Kuki Zau nu khundaba mafam singda law and order amadi leingak mapung phana fail oiri haba wafam thambaga loinana Kuki Zau gi security amadi development gi damak Tokhaibi administrative arrangement ama lehana biki wapam putoki nakalani gi marakta pangtok mipam asini nini sanba numita maru oina Kuki Zau gi weba Tokhaibi legislative assembly lebe Union Territory ama semna biki wapamda mapung oina kanaki Kuki Su Group ki lusingba singi makai digi kumza English singani ga kungo homdoi gi me homdagi Imphala satharakiba ethnic cleansing thawdo asigi matung tarakpada haujuk leiriba Manipur State Administrative Structure sigi makar Meetei amasung Kuki Zau community ani makatana leiminaba haibasi oithoklaroi haba wapam tamki Kuki Zau gi weba tokhaiba lenga ama demand tawribasi historically amasum constitutionally yamna asumba amadi maram sabati mani haina Su Group ki lusingba singi makai digi Marai tawruduna makoina hai India na nikha tamba phangdringai mamang Kuki Zau Hills asi Manipur State Darbar gi control makada liramdi Government of India Act 1935 ki makada excluded area ama oina classify tawbugo loina British political agent gi lenga makada liramani Meetei ningthau gi makada liramkhidi amari tribal ship na lam gi mapu oiba 16 asi tampak ki state na control tawba land model ki yamna khini tribal gilam ownership ki administrative system asidi yamna top amani haina su center gi puning singki makhoi gi demand asi pre independence autonomy adu amuk hanjinhana ba panamni haiba Kuki Zau Group ki lusingba singi makai digi thamkiba ga loinana demand asi tokai taningba gi wafam ga mari leina de masiti inan union manungda Kuki Zau Miyamgi safety amasum socio-economic development gi lamdam manana ba punsi mahing amadi hingba ngamna bani kumza English nga magasamapan ga nipfugmapan Manipur India ra tinkiba matamaduda Meetei ningthau namasigi campaign lokhi adubu tribal shipsing na di madu tawkhide Kuki Zau gi shipsing khangalamdan ipa epu matamdigi leijaraklab Kuki Zau gi lenga sasanadu matpi khibani haina suklem tawki Mifamadura Ministry of Home Affairs North East in charge AK Misrana Hausuk Lady Belenga Asigi Policy the Tokhaiba Union Territory ama CMB wapam yawde amadi lenga na wapam asida saukaloi haba wapam thamkibaga loidana administrative structure da semdok semjen tawba taraba sumasigi mangoinana Manipur khundari ba community khudimaka hana wari sanaba amadi watana ba haibasi yamna maru oina Sugru ki lusingba singi mafamda mayek singna khanki adubu Kuki Zau Arm Group ki lusingba singi makai digi government na constitutional provision sing munna yengbiraga Kuki Zau Miyamgi punsi lantum amadi lam protect tawba ngamna constitutional safeguard pina bu wapam taksinki mifamadura land and forest right protection of traditional chieftainship amasum tribal development ka mari lena bu wapam kya su kanaki
Imphal Kokizau Miyam Sat Pahibisi Oithoktabana, Land Registration Process, Ownership of Land Gamari Lane Tabak Singi Matanga, Ministry of Home Affairs Nahaking Nana. Intervention Taubina Vasu leader Singi Makati Taxin Ki, Loyana Kokizau, IDP Singi Rehabilitation Gi Akan Batabo Lokopina Vus Taxin Ki, Peace Process Kisarwam Oina Nakalani Gimer Satariba, Warisi, Makatana Sataba, Hyper Wapam Nakal Animal Yana Kiadi. Miyamgi apambagi mayokta leingak na sangai festival gi sem sabhokre ko komi yauna lamdam asigi luk kya na Manipur da thuklibi ethnic violence asina maram oiduna relief camp sing da sangjapam lawduna IDP sing awas thing kya khang ni pamatam asida sangai festival pangthok piganu haina phungduk narakli besera asida miyamgi apambagi mayokta Manipur leingak na festival asina bemer kunga mathoiri gi kunthra phaw numit tarani supna pangthona ba sem sabhokre Directorate of Trade, Commerce and Industry Government Manipur ngasi notification na mathok tu na sa yesi gi oina sangai festival tha sigi kunga mathoi gi kunthra phawba hapta khangje bungda pangthok laga ne haina khangan baga loidana stall hangning ba singi application su kokre stall hangba pama mioi sina www.sangai install.in da sanglaga online tha sidagi mapal gi nuthil pung amadigi horaga tha sigi tara hundagi ayuk pung tara muthai phawba application thajilakpa yagani Application Thazilakwa Singi draw Thas Kitaragamari Ayupung Tarada Pangtokani Hari. Draw the my Paklab applicant Singiming Directorate of Trade, Commerce, Industries Manipurgi notice board Natragana Matak the Pihiba Portal Sidigi Kangbayagani. Commercial stall gi and stall amagi P Lupa Lissing Tarani Duga Food stall gi Lupa stall amada Lupa Lissing Taragamangani. IDP Marakta Commercial stall hanging Basingi P Laura Hennis Kangali. Ningsing Wayabadi Coordinating Committee on Manipur Integrity Komigi Makidigi, Lanjanari IDP Sing Samasagi, Mayum the Hanjan Handri Papa Manipur Sangai Festival Pangtok Boykotawani, Haina Kangan Berlekramani, the one to Armalukian left and Sangai Festival Pangtok Yaning the Bapunduk Maduna Lak Dibne. India gi second neck the military garrison of Tamkri. Bangladesh the Sasan Tauriba, Muhammad Yunus Nulusing ba interim government asina, Leva to the Pakistan a back to when Islamic theorist Kasang the Pampi Bagaloidana, India gi North East ki part ashi Bangladesh ki map ki manung da Yahan ki Bagaloin Mari Lainana, India gi Makedi Siliguri corridor nauna military garrison of Tamkri, Haribokongtang asi mainland India amasum North East states in the Samnariba, sensitive areas in the surveillance amasum rapid response. Capability Hanabagidamaktani. Second neck Hiragas Kanari Biam strategic or Siliguri corridor area secure when at Hanabagidamakta, India Makedi, Indo Bangladesh border gi, Dobri Mayada Liba, Bamuni, Kisangans Amasum Soprada, military garrison of Hangdok Mapung Pana Tabak Bahore. Amasum intelligence source Matung in Hari Bakongtang border area. Technical gap lehendana vamasum Bangladesh local agribi thorangasi thiengna bagidamaktani North Bengal gi Siliguri corridor as kilometer kunganitoi pai corridor asina mainland India amasum North East state tarai ka samnari ba amatangai lambini masigaloina North East ki state sing asi China Bangladesh Bhutan amasum Nepal gas yamna naknaba oibana India gi oina di Siliguri corridor as security gi oina yamna maru oiba mapamani Bangladesh ki interim government as chief advisor Muhammad Yunus na Pakistan ki military establishment ki yamna Dakshinnarakpa duka handak su Pakistan ki Joint Chief of Staff Chairman General Sair Samsat Major ga connectivity amasum defense cooperation ki matana wari sanaki basu laidi bani haina paus na makhatari tenda nasum na mem na thamjage duka hausukuina di mem paus matanga sa lusinjarage amasum makhata ba no update mem punanga mina channel sigi makeri ki mem phamda makhata na thamjari